Pambaina luchingba UNLF da Yambem Laba Da Leiramba Wakhal Taadaba adu Lup Asiga Wakhal Taminnaraba Matungda Thadorakhre Yambem Laba masanasu asoiba aranba haikibasing lebak miyamda lanjare ngakpiyo haina haijarakre Imphal West ki mafam amada Pambaina luchingba UNLF ki Department of Publicity ga Wakhal Taminnaraba Matung paumi singa unakhiba amada Yambem Labana chahi Humpugi mamangdagi ningtam landa mangjil tharaga lakpa Pambaina luchingba UNLF ka India lenga ka ningtamba puraknaba khudyek pinaraga changshilakliba Lup Asibu local TV discussion amada khut thangatpa surrender tawraba Lup amani haikhiba adu asoiba aranbani masigi mathakta mamang chahigi October 2 da Maitei ani Kangpokpida phakibagi matangda Facebook da phongdokhiba adu lale makhatana TV channel singi discussion singda yauraroi masagi oiba asoiba aranba phongdokhiba sing lanjare haina paumi singi mamangda Yambem Labana phongdokhi Chahi humpu hena manipur ki ningtam lan howina lakiba mangjing thakra lakiba United National Liberation Front under Bharat Sarkar ga ceasefire tawraga kuye pinaraga hawamu thakta ningtam asi political dialogue amada purakna hokna giba nuleku aina marang han khut thangatpa surrender group haina haibadu ai aran bani ai soibani adu ai withdraw tawjare nale haijari mayam da manipur mayam aduga marang han aina TV discussion amada hawkiba chahi October ki tang ani Kangpokpida soidana pharu Maitei anika uki 13 amasong mak phawpip yauna sinargadra haina irubaduda nungdangda Facebook post loktoku haina lakiba kulai paibasing adu makhoina aikoi unit Pambaini haina hairamgiba leite ingwa aina sum saduna gam haikipagi matangnasu ai lani haijat mistake ni madu mistake adu ngapi wan haijat aduga aina amuk makhatana sumain tawna soiba potpagi labaki discussion karigba tai haijat sibagi au mai soiba se soiren Pambaini ina lani haijat sorry haijat manipur mayamna sungapi haijat